Kuki militantsingna Thanjinkhre angang ahum yauna miyoi taruk Thadoktrifaoba Kuki militant taraga mathoigi Asiba Hakchang Piroi Haina MHA na khangalakre thawong asibu mizo lup kaya nasu condemn tawragle paw asi kangleipaki maira pawse dagi lokhatchabane tha asigi taraga mathoida jiribamgi borobekra police station da attack tawbaga loinana yum kai kaya mai thakiba miyoi ani hatkhiba amade angang ahum yauna miyoi taruk maramadi kuki khulai paibasingna faduna pukhiba thogdok aduda CRPF ka khuthongna bada laikhidraba maramadi kuki khulai paiba miyoi taraga mathoigi Asiba Hakchang Silchar Medical College ta postmortem tawkhrabasu Asiba Hakchang sing imung manungda Assam Police ki maikaidagi sinadri haire pawasina hai Union Home Minister gi maikaidagi akanba pauktak pirakpadagi Asiba Hakchang sing adu imung manungda khusinadabani haire amaromda thawong adugi mayokta kuki jogi CSO sing amade miyoi kayana Assam gi Silchar Medical College ta Khongjang Thangjinkhre haire adumoinamak Assam Police ki kangbuna Khongjang Thangjinkhre sing adu hospital gi wangmada leinaba ngarang numidang tanthokre haire amaromda Kukising na Thanjinkhre miyoi ahum yauna miyoi taruk adu Thadoktrifaoba Asiba Hakchang sing piba yaroi haina Union Home Minister gi maikaidagi khangalakibani haire Sairaksida Central Young Mizo Association CIMA na laikhidraba sing adugi manungda miyoi kharagi Asiba Hakchang sing adu aizolgi Thiumpuida ngasi puraktuna aroiba ikai khumnaba unanaba thaurang tawkhre haire oiragliba thawong aduna Mizoramda lairiba maitai sing mipaiba poknare haire chairaksida Jo Reunification Organization na ngarang cherol ama thokibaga loinana Mizoramda lairiba maitai singda section wa thamkhre haire Jo Reunification Organization na thokiba cherol aduna karigumba Manipurda Mizo singbu awaba tahalabade Mizoramda lairiba Manipuri sing Nakhoi section 0 haiba wafam thamlaki aire cherol aduna makha taraduna hai tha asigi tareta jiribamge Jairon Bilesta khulai paibasingna yum mai thakhiba amade mar nupi ama hatkhiba dugi matung tarakpada CRPF na tha asigi taraga mathoida kuki taraga mathoi hatkhiba asi taraina logdi haina phongdorokle nakal amaromda Mizo Zirlai Pol MZP amade Mizoram Students Federation nasu thadorakhiba cherol amada jiribamda mar nupi ama Biles volunteer taraga mathoi hatkhiba thawong adu yaningde thawong adu Mizo singna matam chupada singna duna laigane thawdok adugi matangda center lengang na midyang sangbaga loinana thawdok sing aduda chenaba miyoi sing sairak pigadabani haina cherol aduna hairakle amuganna AFSPA Thamjinkhre pawasi kangleipaki maira pawse dagi lokhatchabane Armed Forces Special Power Act 1958 AFSPA lauthokraba state asigi police station tarukna konba mafam singda India Lengaki Ministry of Home Affairs ki maikaidagi amuganna the Armed Forces Special Power Act 1958 Thamjinkhre mamang sahigi May ahumdagi lamdam asida thogliba irang asida hena kansilakpaga loinana Union Home Minister gi maikaidagi notification ama thokhibaga loinana irang kaliba Jiribam district yauna Imphal West district ki sekmai amade lamsang police station na konba mafam sing Imphal East ki waina lamlai PS na konba mafam Kangpokpi district ki waina Laimakhong police station na konba mafam amade Bisnupur district ki waina Moirang PS na konba mafam sing aduga Jiribam district pumbada disturbed area ni haina lauthokre loinana AFSPA amugana Thamjinkhre panba yabade state asigi police station taraga mapan haibade Imphal Lamphel City Singjamai Sekmai Lamsang Patsoi Wangoi Porompat Haingang Lamlai Irilbung Laimakhong Thoubal Bisnupur Nambol Moirang Kukising amade Jiribamdagi AFSPA lauthoktuno lakhibane Foubei mai Thanaba Kumtharakpa Kukising 80 na mai Pakhankhidre pawasi kangla pawse dagi lokhatchabane amamagi khudongchaba lauraga Foubei mai Thanaba Kumtharakpa kuki khulai paibasing arambai tengol na mai Pakhankhidre Kukising na Bethel amadi kautruk mathak singyang paring area dominate tawduna phibam semlaga laikhre press na fangba paw amagi matungin na ngarang numidang pung 8:30 rom tarakpada Bethel gi awang thangba maikaida leiba chugi farm amagi manakta kuki khulai paibasing position logdunu leibagi sawum phangbadagi khonglai thuna arambai tengol gi fighting squad team mane mafam aduda changsinduna mafam adugi phibam yangsenkhe chu farm adugi manakta leiba yen gi farm amagi maning canal da chaurakna kuki khulai paiba tararom position logdunu leiramba thengnabadagi lobuklomda changsilaktanaba fighting squad ki team aduna kuki khulai paibasingna position logdunu leiriba maikai adu tamna nongmai round khara kapsin khe
Kuki Kulai Paibasing Aduna Su, Kudanduna no May round Karakaplam Lagang, Bethelom Thangba, Narak Mongsonglom the Sensen Ki Hairing. Kutonariba Mapamasi, Koktruk Dang Ban Faunariba Lambigi Mamang Thangba, Lobukta, Kokruki Kunjasingna, Narang Low Cowbel Wedagang, Foubei na Bapai Tamba Foubei Sing Adudagi, Panglap Lapta Bamapamne. Chaurakna minute Mangarom Kutonaraba Matungda, Bethelgi Narak Mongsong the Sensen Ki Kuki Kulai Paibasingna, Lau Kongduna, no May round Kara Amuk, Koktruk Kunjautam the Capsula King. Koktrukul ngakpasing na sukut anduna nong may round ani yahum kap king nong may makol sing adu tabadagi koktrukta laiba CRPF na nong thakta illumination round kapkhalak pagaloina na case par gari sing mapam adu da thausilak padagi kuki khulai paiba sing adu Bethel gi asongba umanglom da sensen ki bani haina pawasi na makata re